ꯍꯦꯟꯊꯣꯏꯕꯤꯁꯨ ꯕꯦꯒꯇꯣ ꯄꯥꯏꯈꯠꯂꯒ ꯂꯣꯌꯨꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅꯈ꯭ꯔꯦ꯫ ꯃꯈꯣꯏ ꯑꯅꯤꯅ ꯊꯣꯔꯛꯄꯒꯤ ꯂꯝꯕꯤꯗ ꯁꯔꯁꯀ ꯊꯦꯡꯅꯔꯦ꯫ ꯁꯔꯁꯅ "ꯏꯕꯥꯏꯁꯥ", ꯂꯣꯌꯨꯝꯕꯅ "ꯑꯣ ꯁꯔꯁ, ꯅꯪ ꯏꯕꯥꯏꯅ ꯍꯪꯍꯧꯕꯅꯤ꯫ ꯍꯣꯏ, ꯑꯩ ꯆꯪꯉꯨꯔꯒꯦ꯫ ꯂꯣꯌꯨꯝꯕꯅ ꯄꯨꯔꯛꯂꯒ ꯍꯦꯟꯊꯣꯏꯕꯤ ꯃꯥꯒꯤ ꯐꯝꯐꯝ ꯇꯥꯛꯄꯤꯔꯦ꯫ "ꯏꯆꯦ, ꯁꯣꯝꯗ ꯂꯦꯡꯁꯤꯟꯕꯤꯌꯨ"꯫ ꯍꯦꯟꯊꯣꯏꯕꯤꯅ "ꯌꯥꯔꯦ ꯆꯤꯟꯐꯥꯕ, ꯍꯦꯟꯖꯤꯜꯂꯛꯑꯅꯨ ꯅꯪ ꯃꯁꯨ꯫ ꯑꯋꯥꯠ ꯑꯄꯥ ꯂꯩꯔꯁꯨꯅꯦ ꯅꯧꯄꯥꯗ ꯍꯦꯛꯇ ꯍꯥꯏꯕꯤꯔꯛꯑꯣꯀꯣ ꯏꯆꯦ, ꯑꯩ ꯑꯃꯨꯛ ꯆꯠꯆꯈ꯭ꯔꯒꯦ"꯫ ꯁꯤ ꯍꯥꯏꯔꯝꯕꯒ ꯂꯣꯌꯨꯝꯕꯗꯣ ꯆꯠꯈ꯭ꯔꯦ꯫ ꯍꯦꯟꯊꯣꯏꯕꯤ ꯃꯥꯒꯤ ꯆꯤꯌꯔꯗꯨꯗ ꯃꯦꯟ ꯇꯥꯅ ꯐꯝꯊꯈ꯭ꯔꯦ꯫ ꯃꯥꯒꯤ ꯁꯥꯏꯠꯇ ꯐꯝꯕꯤ ꯅꯨꯄꯤꯗꯨꯅ "ꯍꯜꯂꯣ, ꯀꯩ ꯃꯤꯡ ꯀꯧꯒꯦ"꯫ "ꯍꯦꯟꯊꯣꯏꯕꯤ ꯀꯧꯏ, ꯅꯪꯒꯤꯗꯤ"꯫ "ꯑꯩꯒꯤꯅ ꯖꯣꯂꯤ"꯫ ꯍꯦꯟꯊꯣꯏꯕꯤ ꯅꯣꯛꯐꯦꯠ ꯇꯧꯔꯒ "ꯑꯣ, ꯅꯥꯏꯁ ꯇꯨ ꯃꯤꯠ ꯌꯨ"꯫ "ꯌꯨ ꯇꯨ"꯫ ꯑꯁꯨꯝꯅ ꯃꯁꯥ ꯃꯁꯥꯒꯤ ꯃꯊꯧ ꯇꯧꯅꯔꯤ꯫ ꯍꯦꯟꯊꯣꯏꯕꯤꯗꯤ ꯑꯍꯥꯟꯕ ꯑꯣꯏꯕꯅ ꯑꯃꯗ ꯍꯪꯗꯅ ꯆꯦꯛꯁꯤꯟꯅ ꯍꯣꯠꯅꯖꯩ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃꯒꯤ ꯑꯣꯐꯤꯁ ꯇꯥꯏꯃꯤꯡ ꯂꯣꯏꯔꯗꯨꯅ ꯆꯠꯅꯕ ꯊꯣꯛꯅꯔꯛꯂꯦ꯫ ꯖꯣꯂꯤꯅ "ꯅꯪ ꯀꯅꯥꯒ ꯍꯟꯗꯣꯏꯅꯣ? ꯑꯩ ꯊꯤꯟꯕꯤꯔꯝꯃꯨꯔꯥ"꯫ "ꯌꯥꯅꯤꯌꯦ, ꯑꯩ ꯂꯥꯏꯟꯗ ꯑꯗꯨꯝ ꯍꯟꯈ꯭ꯔꯒꯦ"꯫ "ꯑꯣ, ꯐꯔꯦ ꯑꯗꯨꯗꯤ꯫ ꯍꯦꯟꯊꯣꯏꯕꯤ, ꯆꯠꯂꯨꯈꯤꯒꯦꯀꯣ ꯑꯃꯨꯛ"꯫ "ꯍꯣꯏ"꯫ ꯖꯣꯂꯤ ꯃꯥꯒꯤ ꯒꯥꯔꯤ ꯊꯧꯔꯒ ꯆꯠꯈ꯭ꯔꯦ꯫ ꯍꯦꯟꯊꯣꯏꯕꯤꯁꯨ ꯍꯜꯂꯒꯦ ꯍꯥꯏꯅ ꯆꯠꯄ ꯍꯧꯔꯛꯄꯒ ꯈꯥꯒꯦꯝꯕꯅ "ꯍꯦꯟꯊꯣꯏꯕꯤ"꯫ "ꯑꯦ ꯇꯥꯃꯣ, ꯀꯅꯥꯒ ꯍꯟꯗꯣꯏꯅꯣ ꯅꯪꯕꯣ"꯫ "ꯂꯥꯏꯟꯗꯅꯤ, ꯑꯩ ꯊꯤꯟꯕꯤꯔꯝꯃꯒꯦ"꯫ "ꯌꯥꯅꯤꯗ ꯑꯩ"꯫ ꯍꯥꯏꯕꯒ ꯂꯣꯏꯕ ꯅꯪꯗꯦ ꯈꯥꯒꯦꯝꯕꯅ "ꯂꯥꯛꯑꯣ, ꯑꯩ ꯅꯣꯏꯔꯣꯝꯗꯅꯦ ꯊꯕꯛ ꯑꯃ ꯆꯠꯇꯧꯁꯨ ꯂꯩꯕ, ꯊꯤꯟꯕꯤꯔꯝꯃꯒꯦ"꯫ ꯍꯦꯟꯊꯣꯏꯕꯤꯗꯣ ꯉꯥꯏꯍꯥꯛ ꯈꯟꯖꯥꯟꯅꯩ꯫ "ꯁ꯭ꯋꯥꯏꯗ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯝꯃꯨ, ꯑꯩ ꯒꯥꯔꯤ ꯊꯧꯗꯣꯔꯛꯀꯦꯀꯣ"꯫ ꯁꯤ ꯍꯥꯏꯔꯝꯂꯒ ꯈꯥꯒꯦꯝꯕ ꯄꯥꯔꯀꯤꯡꯗꯒꯤ ꯒꯥꯔꯤ ꯏꯟꯊꯣꯛꯄ ꯆꯪꯈ꯭ꯔꯦ꯫ ꯍꯣꯏꯗ, ꯚꯔꯥꯁꯨ ꯇꯤꯡꯗꯕ, ꯋꯥꯁꯨ ꯋꯥꯗꯕ, ꯊꯤꯜꯍꯜꯂꯒ ꯂꯣꯏꯔꯦ꯫ ꯈꯥꯒꯦꯝꯕꯁꯨ ꯒꯥꯔꯤ ꯊꯧꯗꯣꯔꯛꯂꯦ꯫ "ꯂꯥꯛꯑꯣ, ꯀꯥꯈꯠꯂꯣ"꯫ ꯃꯅꯤꯡꯒꯤ ꯁꯤꯠꯇ ꯇꯣꯡꯈꯠꯈ꯭ꯔꯦ ꯀꯥꯈꯠꯂꯒ ꯑꯁꯨꯝꯅ ꯒꯥꯔꯤꯗꯣ ꯊꯧꯔꯒ ꯆꯠꯈ꯭ꯔꯦ꯫ ꯃꯈꯣꯏꯅꯤꯅ ꯆꯠꯈꯤꯕꯗꯣ ꯊꯣꯔꯛꯂꯤꯕ ꯄꯥꯏꯈꯣꯝꯕꯅ ꯂꯥꯞꯇꯛꯅ ꯎꯍꯧꯔꯦ꯫ ꯃꯆꯤꯟꯗꯨꯁꯨ ꯁꯣꯜꯂꯤ꯫ "ꯀꯩꯅꯣ ꯑꯅꯤꯁꯤꯅ? ꯐꯠꯖꯔꯤꯅꯦ. ꯊꯕꯛ ꯌꯥꯝ ꯂꯩ"꯫ ꯁꯤ ꯍꯥꯏꯔꯝꯃꯒ ꯆꯠꯈ꯭ꯔꯦ꯫ ꯍꯦꯟꯂꯨꯝ ꯑꯦꯟড ꯍꯦꯟꯗꯤꯀ꯭ꯔꯥꯐꯠꯁ ꯏꯟꯗꯁꯇ꯭ꯔꯤ ꯁꯥꯒꯠꯂꯤꯕꯗꯣ ꯑꯌꯥꯝꯕ ꯁꯔꯨꯛꯇꯤ ꯂꯣꯏꯁꯤꯜꯂꯛꯂꯦ꯫ ꯅꯨꯃꯤꯠꯇꯨꯃꯁꯨ ꯄꯥꯏꯈꯣꯝꯕ, ꯂꯣꯌꯨꯝꯕ ꯑꯃꯗꯤ ꯁꯔꯁꯀ ꯄꯨꯟꯅ ꯊꯕꯛ ꯁꯨꯔꯤꯕꯗꯣ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯁꯤꯟꯕ ꯂꯥꯛꯂꯝꯃꯤ꯫ ꯄꯥꯏꯈꯣꯝꯕꯅ "ꯇꯥꯗ, ꯁꯤꯃꯦꯟ ꯅꯨꯡ ꯂꯩꯉꯣꯏꯗꯤ ꯀꯣꯟꯅꯔꯤꯕ ꯅꯠꯇ꯭ꯔꯣ"꯫ ꯃꯦꯅꯦꯖꯔꯅ "ꯑꯍꯣꯏ, ꯂꯣꯏꯅ ꯀꯣꯟꯅꯖꯔꯤ ꯁꯥꯔ. ꯀꯔꯤ ꯑꯋꯥꯠ ꯑꯄꯥ ꯂꯩꯔꯒꯁꯨ ꯑꯩꯈꯣꯏꯗ ꯍꯦꯛꯇ ꯍꯥꯏꯕꯤꯔꯛꯎ"꯫ "ꯐꯅꯤ ꯁꯥꯔ. ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯈꯤꯇꯪ ꯋꯥꯠꯀꯗꯕ ꯍꯥꯏꯕꯕꯨ ꯌꯣꯠꯁꯤ ꯈꯔ ꯀꯧꯒꯗ꯭ꯔꯥ ꯈꯜꯂꯤꯅꯦ. ꯍꯌꯦꯡꯃꯛ ꯂꯧꯅꯕ ꯇꯧꯁꯦ. ꯀꯔꯝꯕ ꯌꯣꯠ ꯃꯈꯜ ꯁꯥꯏꯖ ꯑꯣꯏꯒꯗꯕꯅꯣ ꯑꯗꯨ ꯏꯔꯒ ꯄꯤꯕꯤꯔꯛꯑꯣ ꯂꯥꯛꯏꯉꯩꯁꯤꯗ ꯄꯨꯖꯈꯤꯅꯕ"꯫ ꯂꯣꯌꯨꯝꯕꯅ ꯑꯃꯨꯛ "ꯂꯦꯝꯕꯗꯤ ꯌꯥꯏ, ꯋꯥꯠꯄꯗꯤ ꯅꯨꯡꯉꯥꯏꯇꯦꯗꯅ"꯫ ꯃꯦꯅꯦꯖꯔꯅ ꯆꯨꯝꯃꯤ ꯁꯥꯔ ꯍꯣꯏꯅ ꯍꯥꯏꯕꯤꯕ. ꯑꯩ ꯁꯥꯔꯕꯨ ꯀꯩꯅꯣꯝꯇ"꯫ ꯄꯥꯏꯈꯣꯝꯕꯅ "ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ ꯇꯥꯗ"꯫ "ꯁꯥꯔ, ꯅꯍꯥꯟꯁꯦ ꯅꯨꯄꯥ ꯃꯆꯥ ꯅꯍꯥ ꯈꯔ ꯂꯥꯛꯂꯝꯃꯤ. ꯃꯈꯣꯏꯒꯤ ꯃꯅꯨꯡꯒꯤ ꯃꯤꯗꯨ ꯑꯣꯏꯔ ꯃꯥꯜꯂꯦ. ꯂꯨꯄꯥ 1,500,000 ꯄꯤꯌꯣꯅ ꯍꯥꯏꯔꯝꯃꯒ ꯆꯠꯈ꯭ꯔꯦ"꯫ ꯄꯥꯏꯈꯣꯝꯕ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩ꯫ ꯃꯦꯅꯦꯖꯔꯅ "ꯃꯊꯪ ꯂꯥꯛꯄꯗ ꯁꯦꯜꯗꯨ ꯊꯝꯕꯤꯔꯝꯃꯣꯅꯁꯨ ꯍꯥꯏꯔꯝꯃꯤ. ꯀꯝꯗꯧꯁꯤꯒꯦ ꯁꯥꯔ"꯫ ꯂꯣꯌꯨꯝꯕꯅ "ꯀꯔꯤ ꯂꯨꯞꯀꯤꯅꯤ ꯍꯥꯏꯒꯦ ꯇꯥꯗ"꯫ "ꯃꯃꯤꯡꯗꯨꯗꯤ ꯑꯩꯁꯨ ꯐꯖꯅ ꯍꯪꯖꯍꯧꯗ꯭ꯔꯦ. ꯆꯨꯝꯕꯨ ꯆꯨꯝꯃꯤꯕ꯭ꯔꯥ, ꯂꯥꯟꯕꯨ ꯂꯥꯜꯂꯤꯕ꯭ꯔꯥ, ꯚꯥꯞ ꯃꯦꯟꯒ ꯇꯥꯕ ꯅꯠꯇꯦꯗ". ꯂꯣꯌꯨꯝꯕꯅ "ꯑꯗꯨꯃꯥꯏꯅ ꯁꯒꯠ ꯂꯥꯛꯇꯅ ꯃꯌꯥꯝꯗꯒꯤ ꯄꯩꯁꯥ ꯈꯥꯏꯕꯒꯤ ꯍꯩꯅꯕꯤꯁꯦ ꯈꯔ ꯇꯣꯛꯂꯗꯤ ꯐꯒꯗꯕꯅꯤ. ꯀꯗꯥꯏꯗꯒꯤ ꯃꯦꯟ ꯃꯥꯟ ꯇꯥꯗꯦ, ꯂꯨꯞ ꯂꯤꯡꯈꯠꯂꯦꯅ ꯄꯪꯂꯤꯡꯗ ꯂꯤꯡꯈꯠꯅꯔꯛꯑꯦ. ꯑꯩꯈꯣꯏꯗꯤ ꯃꯣꯏ ꯂꯨꯞ ꯃꯌꯥꯝꯗꯨꯒꯤ ꯁꯦꯜ ꯍꯨꯟꯅꯕ ꯍꯣꯠꯅꯕꯗ ꯏꯁꯥꯒꯗꯤ ꯂꯣꯏꯅ ꯀꯨꯠꯂꯦ". ꯄꯥꯏꯈꯣꯝꯕꯅ "ꯐꯔꯦꯁꯦ, ꯑꯗꯨꯗꯅꯦ ꯀꯣꯛ ꯊꯥꯗꯔꯒ ꯂꯩꯒꯗꯕ ꯃꯇꯝ ꯅꯠꯇꯦ. 5,00,000 ꯍꯥꯏꯗꯨꯗꯤ ꯌꯥꯝꯃꯜꯂꯦ. 1,500,000ꯗ ꯌꯥꯔꯗꯤ ꯂꯧꯔꯣ, ꯌꯥꯗ꯭ꯔꯒꯅ ꯂꯨꯄꯥ 1 ꯄꯤꯔꯣꯏꯅ ꯍꯥꯏꯔ ꯇꯥꯔꯦꯗꯅ". ꯁꯔꯁꯅ "ꯗꯥꯁꯣ, ꯑꯩ ꯀꯩꯒꯨꯝꯕ ꯑꯝꯇ"꯫ "ꯀꯩꯗꯧꯔꯦ"? "ꯑꯗꯨꯒꯨꯝꯕ ꯁꯦꯜ ꯈꯥꯏꯕꯒꯤ ꯑꯗꯨꯝꯕ ꯀꯥꯡꯕꯨꯁꯦ ꯑꯩꯈꯣꯏ ꯇꯥꯃꯣ ꯅꯣꯡꯁꯥꯕꯒ ꯇꯥꯟꯅꯕꯤꯔꯗꯤ ꯋꯥ ꯊꯣꯛꯀꯗ꯭ꯔꯅ ꯈꯜꯂꯦ". ꯄꯥꯏꯈꯣꯝꯕ ꯌꯥꯅꯤꯡꯗꯕꯩ ꯃꯑꯣꯡꯗ "ꯁꯔꯁ, ꯃꯗꯨ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯀꯅꯨꯗ". ꯁꯔꯁ ꯃꯈꯥ ꯇꯥꯗꯅ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ꯫ ꯂꯣꯌꯨꯝꯕꯅ "ꯍꯥꯏꯅꯔꯒ ꯌꯦꯡꯕ ꯍꯥꯏꯗꯨꯅꯤ". ꯄꯥꯏꯈꯣꯝꯕꯅ "ꯇꯥꯗ, ꯃꯊꯪ ꯂꯥꯛꯑꯗꯤ ꯑꯗꯨꯒꯤ ꯋꯥꯔꯤꯗꯣ
ꯑꯩꯒ ꯁꯥꯟꯅꯅꯕ ꯈꯔ ꯍꯥꯏꯕꯤꯈꯣ ꯑꯩꯒ ꯊꯣꯛꯄ ꯉꯥꯡꯅꯔꯒꯦ ꯐꯅꯤ ꯁꯔ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯌꯧꯖꯔꯒꯦ ꯁꯔꯁ ꯂꯣꯌꯨꯝꯕ ꯊꯣꯛꯑꯁꯤ ꯍꯣꯏ ꯏꯕꯥꯏ ꯌꯦꯡꯁꯤꯟꯕ ꯌꯥꯕ ꯌꯦꯡꯁꯤꯜꯂꯝ ꯃꯇꯨꯡꯗ ꯑꯋꯥꯠ ꯑꯄꯥ ꯍꯪꯅ ꯈꯣꯠꯅꯕ ꯂꯣꯏꯔꯒ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯍꯟꯅꯕ ꯊꯣꯔꯛꯂꯦ ꯂꯣꯌꯨꯝꯕꯅ ꯒꯥꯔꯤꯗꯨ ꯊꯧꯔꯒ ꯂꯥꯛꯏ ꯁꯔꯁꯅ ꯑꯁ ꯌꯥꯗ꯭ꯔꯦ ꯆꯥꯛ ꯂꯥꯝꯃꯦ ꯂꯣꯌꯨꯝꯕꯅ ꯅꯪꯗꯔꯣ ꯑꯩꯁꯨꯅꯤ ꯄꯨꯛ ꯃꯅꯨꯡꯁꯤꯗ ꯍꯪꯉꯣꯏ ꯕꯣꯔꯣꯕꯤ ꯃꯅꯤꯡ ꯄꯥꯛꯄꯗꯣ ꯑꯗꯨꯅ ꯈꯣꯡꯕꯗꯧꯅ ꯈꯣꯡꯂꯤꯕꯅꯤ ꯉꯁꯥꯏꯗꯩ ꯄꯥꯏꯈꯣꯝꯕꯅ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯌꯨꯝꯗ ꯌꯧꯔꯒ ꯆꯥꯎꯔꯁꯦ ꯂꯣꯌꯨꯝꯕꯅ ꯑꯩꯗꯤ ꯈꯥꯡꯕ ꯉꯝꯃꯔꯣꯏꯌꯦ ꯁꯔꯁ ꯑꯁꯤꯗ ꯂꯩꯔꯤꯕ ꯍꯣꯇꯦꯜꯁꯤꯗ ꯀꯩ ꯀꯩꯅꯣ ꯈꯔ ꯆꯥꯈꯤꯁꯤ ꯁꯔꯁꯅ ꯌꯥꯏꯅꯦ ꯏꯕꯥꯏꯆꯥ ꯄꯥꯏꯈꯣꯝꯕ ꯍꯣꯇꯦꯜ ꯄꯜꯂꯛꯄꯗꯨꯗ ꯃꯃꯥꯏ ꯍꯥꯏꯒꯠꯂ ꯌꯦꯡꯉꯤ ꯑꯁꯤ ꯍꯣꯇꯦꯜꯁꯤꯕꯨ ꯂꯣꯌꯨꯝꯕꯅ ꯃꯥꯅꯤꯅꯦ ꯂꯝꯇꯥ ꯊꯥꯁꯨ ꯅꯠꯇꯅ ꯌꯥꯎꯁꯪ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯈꯤꯕ ꯃꯐꯝꯗꯨꯅꯤ ꯐ꯭ꯂꯥꯁꯕꯦꯛ ꯂꯥꯛꯏꯔꯕ ꯁꯔꯁꯅ ꯇꯨꯡ ꯀꯥꯏꯅ ꯄꯥꯏꯈꯣꯝꯕꯅ ꯑꯁꯤ ꯅꯠꯇꯕ ꯑꯝꯗ ꯆꯥꯎꯁꯤꯗꯅ ꯉꯝꯖꯔꯣꯏ ꯑꯩꯈꯣꯏꯗꯤ ꯆꯪꯉꯦ ꯁꯤ ꯍꯥꯏꯔꯒ ꯒꯥꯔꯤꯗꯣ ꯈꯥꯝꯂꯒ ꯂꯣꯌꯨꯝꯕꯒ ꯁꯔꯁꯀꯗꯣ ꯀꯨꯝꯊꯈ꯭ꯔꯦ ꯄꯥꯏꯈꯣꯝꯕꯅ ꯄꯦꯜꯂꯕꯅꯦ ꯑꯩꯗꯤ ꯂꯣꯌꯨꯝꯕꯒ ꯄꯥꯏꯈꯣꯝꯕꯒꯗꯤ ꯊꯣꯡꯅꯥꯎ ꯃꯌꯥꯗ ꯆꯪꯁꯤꯜꯂꯛꯂꯒ ꯏꯕꯥꯏ ꯍꯪꯒ꯭ꯔꯤ ꯃꯦꯟ ꯏꯁ ꯑꯦꯡꯒ꯭ꯔꯤ ꯃꯦꯟ ꯍꯥꯏꯅꯕꯅꯤ ꯅꯒꯨꯟ ꯈꯪꯉꯤ ꯂꯥꯛꯑꯣ ꯈꯔ ꯆꯥꯊꯣꯛꯎꯁꯦ ꯄꯥꯏꯈꯣꯝꯕꯁꯨ ꯆꯥꯛ ꯂꯥꯝꯈꯠꯂꯛꯄ ꯇꯥꯟꯖꯥꯒ ꯑꯣꯏꯕꯅꯦ ꯒꯥꯔꯤꯗꯩ ꯀꯨꯝꯊꯔꯛꯂꯦ ꯑꯩ ꯀꯣꯜ ꯑꯝꯇ ꯄꯥꯏꯈꯤꯒꯦꯀꯣ ꯅꯣꯏ ꯆꯪꯉꯝꯃꯨ ꯁꯔꯁꯀ ꯂꯣꯌꯨꯝꯕꯒꯗꯣ ꯍꯣꯇꯦꯜ ꯃꯅꯨꯡ ꯆꯪꯉꯛꯂꯦ ꯂꯣꯌꯨꯝꯕꯅ ꯀꯅꯥ ꯂꯩꯕꯤꯒꯦ ꯕꯣꯔꯥ ꯍꯧꯔꯒ ꯂꯩꯔꯝꯕ ꯍꯦꯟꯊꯣꯏꯕꯤꯗꯣ ꯃꯃꯥꯏ ꯁꯠ ꯂꯩꯊꯣꯔꯛꯏ ꯑꯦ ꯆꯤꯟꯐꯕ ꯅꯪ ꯑꯣꯏꯔꯦ ꯂꯣꯌꯨꯝꯕꯅ ꯏꯍꯦ ꯏꯆꯦꯁꯨ ꯂꯩꯕꯤꯔꯝꯃꯦ ꯁꯥꯟꯇꯤꯅ ꯍꯩꯃꯥ ꯏꯕꯨꯡꯉꯣ ꯈꯣꯏ ꯑꯣꯏꯔꯦ ꯀꯗꯥꯏ ꯆꯠꯂꯨꯔꯤꯕꯅꯣ ꯂꯣꯌꯨꯝꯕꯅ ꯏꯃꯥ ꯅꯠꯇꯦ ꯏꯅꯦ ꯑꯩꯈꯣꯏꯁꯨ ꯊꯕꯛ ꯁꯨꯐꯝꯗ ꯂꯥꯛꯑꯝꯕꯅꯤꯗ ꯌꯦꯡꯁꯤꯟꯕ ꯑꯗ ꯏꯅꯦ ꯍꯣꯏ ꯍꯣꯇꯦꯜꯁꯤꯗ ꯀꯩ ꯀꯩꯅꯣ ꯈꯔ ꯆꯥꯈꯤꯁꯤꯅ ꯆꯪꯉꯛꯏꯕ ꯍꯣ ꯐꯝꯃꯣ ꯂꯣꯌꯨꯝꯕ ꯍꯣꯇꯦꯜꯒꯤ ꯐꯥꯟꯗꯨꯗ ꯆꯪꯁꯤꯜꯂꯒ ꯐꯝꯈ꯭ꯔꯦ ꯁꯔꯁꯁꯨ ꯆꯪꯉꯛꯑꯒ ꯏꯕꯥꯏꯆꯥ ꯈꯔ ꯆꯪꯁꯤꯜꯂꯣ ꯑꯩꯁꯨ ꯐꯝꯒꯦꯕ ꯂꯣꯌꯨꯝꯕꯅ ꯍꯣ ꯍꯣꯇꯦꯜ ꯐꯝꯕꯤꯔꯤꯕ ꯏꯆꯦ ꯑꯁꯥꯕ ꯀꯩ ꯂꯩꯕꯤꯒꯦ ꯍꯦꯟꯊꯣꯏꯕꯤ ꯕꯔꯥ ꯍꯧꯅ ꯃꯩꯇꯥꯟ ꯑꯁꯥꯕꯒ ꯊꯥꯎ ꯑꯁꯥꯕꯒ ꯂꯩꯌꯦ ꯄꯤꯔꯛꯎꯔꯣ ꯂꯣꯌꯨꯝꯕꯅ ꯌꯣꯠꯄ ꯌꯥꯕ ꯑꯣꯏꯅ ꯄꯤꯕꯤꯌꯨꯕ ꯁꯥꯟꯇꯤꯅ ꯏꯍꯦ ꯊꯣꯏꯕꯤ ꯏꯟꯗꯣꯝꯆꯥ ꯃꯈꯥꯔꯣꯝ ꯄꯣꯠꯐꯝꯗꯒꯤꯅꯦ ꯃꯔꯣꯏꯗꯣ ꯈꯤꯇ ꯂꯧꯁꯤꯜꯂꯨꯈꯤꯒꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯊꯕꯥꯁꯨ ꯊꯣꯔꯛꯂꯅꯤ ꯅꯕꯥꯅꯤ ꯇꯧꯃꯤꯟꯅꯔꯝꯃꯨꯀꯣ ꯍꯣꯏ ꯏꯟꯗꯣꯝꯆꯥ ꯁꯥꯟꯇꯤ ꯄꯩꯁꯥ ꯄꯥꯏꯔꯒ ꯊꯣꯛꯈ꯭ꯔꯦ ꯊꯣꯛꯂꯝꯗꯥꯏ ꯂꯣꯌꯨꯝꯕ ꯍꯣꯏꯗ ꯑꯣꯟꯁꯤꯜꯂꯛꯂꯒ ꯏꯕꯨꯡꯉꯣ ꯅꯈꯣꯏ ꯉꯥꯏꯍꯥꯛ ꯐꯝꯃꯝꯃꯨꯀꯣ ꯏꯅꯦ ꯄꯣꯠꯐꯝ ꯐꯥꯎꯗ ꯌꯧꯔꯨꯈꯤꯒꯦ ꯍꯣꯏꯅꯦ ꯁꯥꯟꯇꯤ ꯆꯠꯈ꯭ꯔꯕ ꯇꯨꯡꯗ ꯍꯦꯟꯊꯣꯏꯕꯤꯅ ꯑꯣꯟꯁꯤꯜꯂꯛꯂꯒ ꯏꯄ꯭ꯋꯥ ꯆꯤꯟꯐꯕ ꯀꯩ ꯆꯥꯒꯦꯕ ꯂꯣꯌꯨꯝꯕꯅ ꯑꯔꯩꯕꯒꯩ ꯂꯣꯏ ꯄꯨꯊꯣꯛꯄꯤꯔꯣ ꯆꯥꯊꯔꯒꯦ ꯉꯁꯤꯗꯤ ꯁꯦ ꯎ ꯃꯣꯔꯣꯛꯁꯤꯗꯩ ꯍꯧꯔꯣ ꯍꯦꯔꯥ ꯏꯆꯦ ꯈꯔ ꯍꯦꯟꯃꯟꯗ꯭ꯔꯣ ꯑꯗꯨꯗꯤ ꯁꯔꯁꯅ ꯃꯣꯂꯤ ꯆꯤꯔꯣꯜ ꯇꯧꯔꯛꯏ ꯏꯕꯥꯏꯆꯥ ꯑꯩꯁꯨ ꯆꯥꯕ ꯌꯥꯎꯗꯣꯏꯔꯣ ꯂꯣꯌꯨꯝꯕꯅ ꯅꯪꯒꯤꯁꯦ ꯑꯩꯅ ꯄꯤꯖꯔꯣꯏ ꯀꯥꯏꯅ ꯈꯜꯂꯤꯔꯕ ꯇꯥꯟꯖꯥꯗꯨꯗ ꯍꯣꯇꯦꯜꯗꯨꯗ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯈꯩ ꯃꯈꯨꯠꯇ ꯂꯨꯄꯥ 10 ꯄꯥꯏꯔꯒ ꯑꯉꯥꯡ ꯑꯃ ꯆꯪꯂꯛꯏ ꯊꯣꯏꯅꯥꯎꯅ ꯆꯤꯆꯦ ꯊꯣꯏꯕꯤ ꯕꯣꯔꯥ ꯂꯧꯒꯦ ꯊꯣꯏꯅꯥꯎ ꯂꯨꯄꯥ ꯀꯌꯥꯒꯤꯅꯣ ꯂꯨꯄꯥ 10ꯒꯤ ꯍꯣꯏ ꯄꯤꯒꯦ ꯉꯥꯏꯍꯥꯛ ꯉꯥꯏꯌꯨꯀꯣ ꯍꯣꯏ ꯂꯣꯌꯨꯝꯕ ꯁꯔꯁꯇ ꯆꯤꯔꯣꯜ ꯇꯧꯏ ꯑꯁꯤ ꯑꯉꯥꯡꯁꯦ ꯀ꯭ꯂꯥꯁ ꯀꯌꯥ ꯀꯥꯕ ꯃꯥꯜꯂꯤ ꯁꯔꯁꯅ ꯀ꯭ꯂꯥꯁ 3-4 ꯁ꯭ꯋꯥꯏ ꯀꯥꯔꯝꯗꯧ ꯃꯥꯜꯂꯤ ꯀꯩꯗꯧꯔꯒꯦ ꯁꯨꯝ ꯐ꯭ꯂꯠ ꯇꯧꯕꯒꯤ ꯑꯦꯀꯥꯗꯃꯤꯛ ꯑꯦꯖ ꯁꯨꯔꯝꯃꯗ꯭ꯔꯥ ꯑꯁꯤꯕꯣ ꯑꯁ ꯌꯥꯏꯍꯦ ꯏꯕꯥꯏꯆꯥ ꯅꯪꯁꯨ ꯑꯉꯥꯡ ꯄꯥꯎ ꯍꯦꯛ ꯂꯦꯝ ꯊꯥꯗꯦ ꯂꯣꯌꯨꯝꯕ ꯃꯈꯨꯠ ꯈꯠꯂꯒ ꯀꯧꯏ ꯎꯏ ꯑꯕꯦꯝꯃ ꯁꯤꯂꯥꯛꯑꯣ ꯊꯣꯏꯅꯥꯎꯁꯨ ꯈꯔ ꯆꯪꯁꯤꯜꯂꯛꯂꯒ ꯀꯩ ꯍꯥꯏꯒꯦ ꯈꯨꯔꯥ ꯁꯔꯁꯇꯤ ꯃꯆꯤꯟ ꯈꯨꯝꯃꯒ ꯅꯣꯛꯈ꯭ꯔꯦ ꯂꯣꯌꯨꯝꯕꯅ ꯑꯁ ꯕꯦꯔꯥꯅꯤ ꯈꯨꯔꯥ ꯍꯥꯏꯗ꯭ꯔꯁꯨ ꯀꯀꯥꯗ ꯑꯣꯏꯔꯁꯨ ꯀꯧꯔꯛꯎꯗꯅ ꯑꯕꯦꯝꯃ ꯅꯪ ꯆꯍꯤ ꯀꯌꯥ ꯁꯨꯔꯦ ꯍꯟꯇꯛ 7 ꯁꯨꯔꯤꯅꯦ ꯑꯗꯨꯗꯤ ꯀꯀꯥ ꯋꯥ ꯍꯥꯏꯒꯦ ꯃꯨꯟꯅ ꯇꯥꯎꯀꯣ ꯊꯣꯏꯅꯥꯎ ꯃꯉꯛ ꯅꯣꯝꯃꯤ ꯍꯌꯦꯡ ꯂꯩꯁꯥꯕꯤ ꯐꯥꯔꯀꯥꯟꯗꯅꯦ ꯃꯤꯅ ꯀꯣꯏꯒꯦ ꯍꯥꯏꯔꯛꯑꯗꯤ ꯑꯩ ꯂꯩ ꯍꯥꯏꯒꯗꯕ ꯈꯪꯕ꯭ꯔꯥ ꯍꯥꯏꯌꯨ ꯍꯣꯏ ꯀꯀꯥ ꯍꯥꯏꯒꯦ ꯑꯗꯨꯅꯦꯕ ꯃꯔꯝ ꯃꯣꯛꯏ ꯃꯤꯅ ꯀꯣꯏꯍꯟꯕ ꯌꯥꯗꯦꯀꯣ ꯇꯥꯟꯖꯥꯗꯨꯗ ꯀꯔꯣꯝꯗꯩꯅꯣ ꯈꯪꯍꯧꯗꯦ ꯊꯕꯥꯁꯅ ꯐꯠ ꯐꯥꯎꯖꯤꯜꯂꯛꯂꯦ ꯂꯣꯌꯨꯝꯕꯅ
khangbu khangine Thabasna loyumbada amuk yeng thoinau da amuk yeng tori Thabasna na thoinau kedorino bora pirak pangai rine lao nangi bora do pirage sidai thokraga ne yumda chumdring sat khidauba natradi churan thabayam leibani ko loyumba samurum soli hais magi sibo engonda goira sala Thabasna na thoinau gi bora sarok tamlaga pirakle Chatlam daida thoinau loyumbada onsilaga koina baya draso nushina badiya prakaka loyumba Thabasna da fat yingi Thabasna na sumangonda yeng thorakpaga matang chanare loyumba kai boy hai masi angang sidiba kakana sum chumna phagi tawbanina ikai khangdai noksinnarekle henthoibina chinphaba nangsi yai he Aidi office ta khaktara bo local da su flat master oire saras tu mating pangsilai itaima ma na ngam mi sa lambi sorok ka khaktre kaithel manung da ma bu khangdaba nu pem ta leitrabani loyum ba saras ta khuning na kakak thilai noi phagi sidi ba ontho ba haina haina loyum ba Thabasna de yengli Thabasna di mathau ta pokning changbi amagumna hanna phong thok tu na yeng khalakte loyum ba murum soli Saura malini si matang sida diba haininge lai nang lai ma phatte oiba tanja men jaga mating yingbi de pai khomba swari sana baloiraga changlai loidribo chaba sarasna cha phok sadre kai keno kra charo duga phalushilo loyumbana ibai sukra cha se kaino kedoroge pai khombana idea re tawnu da cho kra chagi se Paiko manga khalaga changsinduna loyumbo hi hekna kana thariba phantu da git phamthai hek phamthabaga fan da gre haina nomlei paiko mana ti ebu kaino henthoi mina tek panate makhong do nombane phaja na yenga phamo thudi edu yaroi damni paiko manga sai ke henthoi bibu ode mum sole kaida siga sakta siga thok nusi gi re oiba Thabasna na makhoi humgi chana ba puthorak lagapi sarasna ai pakawrani ne loyum musa chamas na ko laga cha ba howi wa nai re chena pakho musa chamas ama ko tu na chai hawi ne loyum bana ha kai hai ba pakho bana kai swai de nang chabam thok pu tum chao ai bu kai num ni ta gi da na yam phabirano loyum ba saina Jia, noi pakora mahi si am khawe kai hapinu sibo henthoi bina hangoi hapaga phutlini loyum basu gyan taude o hangoi ha hangoi ba pakhom basu saram baga do khanga hari poni sarasu saram baga do chaplepi nupi ani do kan hek da nok thokre henthoi bina phagi tawbani he kai de hangoi no sarasna as senga bodu ba phuti ko Thabasna na phutte mi kai di hangoino loyum bana o adoi di phai si hairaga moi ani di cha ba hokre paikhom badi cha dre oina dum tengko to inthokre minute 10 muk leiraga paikhom bana cha ba loina dribo halase sarasna as ngai khoda da cho mi asu hangna cha ring sida loyum bana ai khoi di bora su sa ki dori noini le hor ai hogalage Paiko mana kham ba kai wa ibai ai khut se thawo kai wa wallet lo thok pu do nungai treba paisa se ibai na khar pi bi romo ai oren hanjin bi ge ba yare khadrak to tor na swai da si hairaga wallet to lok thok laga lupa chawnga chapi m lok thok ga hen thoi bi gi nak ta thadarekle hen thoi bi mangak to non khala yeng khalai atwe ba leite yare lokzaro si hairaga wallet tagi chawnga chapi amaga m lok thok laga thadarekle Karak kak lap tong na paikhom mana se sina hotel sigi fa nung nomi kholi sing se samjin bado oino kona draga hapake hairo standard ka chana na wangang ge haradi aduna mateng oinani si hairam laga chimba ga to chingkhatlamaga noklam laga thokre Thabasna na kari mako ko chakno sibo ngawbra kaino khangdi paisa choiba kairugi hauzama aduga ne handokise
ꯍꯦꯟꯊꯣꯏꯕꯤ ꯇꯨꯃꯤꯟꯅ ꯁꯥꯎꯅꯤꯡꯅ ꯐꯝꯂꯝꯕꯗꯒꯤ ꯐꯨ ꯍꯧꯒꯠꯈ꯭ꯔꯦ꯫ ꯊꯕꯥꯁꯅꯥꯅ ꯍꯩꯃꯥ ꯊꯣꯏꯕꯤ ꯍꯦꯟꯊꯣꯏꯕꯤ ꯌꯥꯝ ꯐꯤꯡꯅ ꯊꯣꯔꯛꯏ꯫ ꯂꯣꯌꯨꯝꯕꯅ ꯚꯥꯏ ꯏꯕꯥꯏ ꯊꯣꯡꯖꯤꯟ ꯌꯧꯕꯗ ꯉꯥꯏꯔꯤꯕ ꯄꯥꯏꯈꯣꯝ ꯑꯗꯣ ꯃꯃꯥꯏ ꯑꯃꯨꯛ ꯍꯦꯛ ꯂꯩꯁꯤꯜꯂꯛꯄꯒ ꯕꯦꯁꯟ ꯆꯦꯔꯪ ꯑꯃ ꯃꯅꯥꯛꯇ ꯂꯩꯔꯝꯕꯗꯣ ꯇꯞ ꯄꯥꯏꯈꯠꯂꯤ ꯍꯦꯟꯊꯣꯏꯕꯤ, ꯑꯗꯨꯒ ꯐꯤꯡꯅ ꯃꯄꯥꯟ ꯊꯣꯔꯛꯂꯒ ꯄꯥꯏꯈꯣꯝꯕꯗ ꯊꯣꯝꯃꯛꯂꯦ꯫ ꯃꯐꯤ ꯃꯔꯣꯜꯒꯗꯣ ꯕꯦꯁꯟ ꯄꯥꯎꯗꯔꯗꯨꯅ ꯃꯔꯥꯡ ꯂꯣꯏ ꯂꯣꯏꯔꯦ꯫ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤꯉꯩ ꯆꯦꯔꯛꯇꯨꯗ ꯄꯥꯏꯈꯣꯝꯕꯅꯁꯨ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯏꯁꯤꯡ ꯖꯒꯇꯨ ꯄꯥꯏꯈꯠꯂꯒ ꯍꯦꯟꯊꯣꯏꯕꯤꯗ ꯆ꯭ꯋꯥꯏ ꯆꯥꯏꯁꯤꯜꯂꯛꯏ꯫ ꯂꯣꯌꯨꯝꯕꯅ ꯑꯁ ꯂꯣꯏꯔꯦꯗꯅ ꯍꯟꯗꯛꯁꯨ ꯌꯥꯎꯁꯪ꯫ ꯑꯅꯤꯗꯨ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯅꯩ꯫ ꯑꯃꯨꯛ ꯐꯤꯡꯅ ꯄꯥꯏꯊꯣꯛꯅꯈꯤ꯫ ꯑꯃꯅ ꯍꯣꯇꯦꯜ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯒ ꯂꯩꯔꯝꯕ ꯖꯔꯞꯇꯣ ꯇꯞ ꯄꯥꯏꯈꯠꯂꯤ꯫ ꯑꯃꯅ ꯃꯄꯥꯟꯗꯒꯤ ꯍꯣꯇꯦꯜꯗꯨꯗ ꯑꯉꯥꯡ ꯈꯔ ꯆꯪꯉꯛꯏꯕꯗꯨꯅ ꯀ꯭ꯔꯤꯀꯦꯠ ꯕꯦꯠ ꯈꯔ ꯄꯥꯏꯔꯛꯂꯤꯕꯗꯣ ꯇꯞ ꯃꯨꯜꯂꯒ ꯑꯃꯨꯛ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯂꯦ꯫ ꯂꯣꯌꯨꯝꯕ ꯁꯔꯁ ꯊꯕꯥꯁꯅ ꯄꯨꯂꯞ ꯆꯪꯁꯤꯜꯂꯒ ꯈꯥꯝꯗꯣꯛꯅꯕ ꯍꯣꯠꯅꯩ꯫ ꯂꯣꯌꯨꯝꯕꯅ ꯄꯥꯏꯈꯣꯝꯕꯕꯨ ꯈꯥꯝꯗꯣꯛꯅꯕ ꯍꯣꯠꯅꯩ꯫ ꯑꯣꯏ ꯏꯕꯥꯏ ꯀꯩꯅꯣ ꯇꯧꯔꯤꯗꯨꯕꯣ ꯁꯤꯟꯅꯕ ꯇꯥꯔꯤꯃꯤ꯫ ꯁꯔꯁꯅ ꯍꯦꯟꯊꯣꯏꯕꯤꯒꯤ ꯃꯃꯥꯡꯗ ꯊꯠꯂꯒ ꯈꯥꯝꯗꯣꯛꯅꯕ ꯍꯣꯠꯅꯩ꯫ ꯏꯇꯩꯃ ꯁꯣꯏꯔꯦꯃꯦ ꯑꯁ ꯖꯔꯞꯅ ꯊꯣꯝꯕꯗꯤ ꯗꯥꯆꯧꯁꯦ ꯍꯔꯤ ꯅꯣꯡꯅꯥꯡ ꯑꯣꯟꯈꯤꯕ ꯇꯥꯔꯦ꯫ ꯍꯦꯟꯊꯣꯏꯕꯤꯅ ꯊꯥꯗꯣꯛꯑꯣ ꯑꯩꯒꯤ ꯂꯝꯕꯤ ꯊꯥꯗꯣꯛꯑꯣ ꯍꯟꯗꯣꯛꯑꯣ ꯃꯤ ꯎꯁꯤꯠ ꯃꯟꯗꯦꯕ ꯃꯥ ꯊꯤꯛ ꯇꯧꯒꯦ ꯉꯁꯤ꯫ ꯊꯕꯥꯁꯅꯥꯁꯨ ꯍꯦꯟꯊꯣꯏꯕꯤꯕꯨ ꯐꯥꯖꯤꯟꯅꯕ ꯀꯟꯅ ꯍꯣꯠꯅꯩ꯫ ꯊꯣꯏꯕꯤ ꯇꯣꯛꯑꯣꯃꯤ ꯅꯪꯕꯣ ꯃꯤ ꯃꯃꯥꯡꯁꯤꯗ ꯅꯣꯏ ꯇꯧꯔꯤꯁꯦ ꯀꯩꯅꯣꯕ ꯁꯣꯏꯅꯕ ꯇꯥꯔꯤꯃꯤ꯫ ꯄꯥꯏꯈꯣꯝꯕꯁꯨ ꯂꯣꯌꯨꯝꯕꯕꯨ ꯏꯟꯊꯣꯛꯅꯕ ꯍꯣꯠꯅꯩ꯫ ꯍꯟꯗꯣꯛꯑꯣ ꯍꯥꯏꯕꯅꯦ ꯅꯨꯄꯤꯅꯦꯅ ꯍꯦꯟꯃꯜꯂꯦ ꯃꯥ ꯑꯩ ꯊꯕꯛ ꯇꯧꯒꯦꯕ ꯁꯣꯛꯅꯤꯡꯗ꯭ꯔꯗꯤ ꯍꯟꯗꯣꯛꯑꯣ꯫ ꯅꯝꯗꯅ ꯄꯥꯏꯈꯣꯝꯕꯒꯤ ꯈꯨꯠꯇꯒꯤ ꯀ꯭ꯔꯤꯀꯦꯠ ꯕꯦꯠꯇꯣ ꯂꯣꯌꯨꯝꯕꯅ ꯃꯨꯟꯈ꯭ꯔꯦ꯫ ꯍꯦꯟꯊꯣꯏꯕꯤꯒꯤ ꯈꯨꯠꯇꯒꯤ ꯖꯔꯞꯇꯨꯅ ꯁꯔꯁꯅ ꯃꯨꯟꯈ꯭ꯔꯦ꯫ ꯑꯅꯤꯗꯣ ꯑꯃꯨꯛꯇꯪ ꯁꯥꯎꯅ ꯂꯥꯎꯅꯩ꯫ ꯄꯥꯏꯈꯣꯝꯕꯅ ꯑꯣꯏ ꯁꯣꯅꯣꯖꯨꯕꯤ ꯅꯪ ꯈꯪꯅꯤ ꯅꯪ ꯍꯦ ꯀꯣꯛꯆꯥꯛꯄ ꯅꯪ ꯑꯩꯅ ꯀꯩꯗꯧꯔꯛꯀꯦ ꯌꯦꯡꯉꯣ꯫ ꯄꯥꯏꯈꯣꯝꯕꯁꯨ ꯁꯥꯎꯅ ꯃꯄꯥꯟꯗ ꯊꯣꯛꯈ꯭ꯔꯦ꯫ ꯍꯦꯟꯊꯣꯏꯕꯤꯁꯨ ꯃꯥꯕꯨ ꯐꯥꯔꯤꯕ ꯊꯕꯥꯁꯅꯥꯕꯨ ꯍꯥꯏꯐꯦꯠ ꯏꯟꯊꯣꯛꯂꯝꯃꯒ ꯃꯄꯥꯟ ꯊꯣꯔꯛꯏ꯫ ꯑꯅꯤꯗꯣ ꯑꯃꯅ ꯃꯈꯥꯔꯣꯝꯗ ꯑꯃꯅ ꯑꯋꯥꯡꯂꯣꯝꯗ ꯐꯤꯡꯅ ꯃꯃꯥꯏ ꯂꯩꯗꯨꯅ ꯆꯠꯅꯈ꯭ꯔꯦ꯫ ꯂꯩꯍꯧꯔꯤꯕ ꯑꯍꯨꯝꯗꯣ ꯑꯋꯥꯡꯗ ꯑꯃꯨꯛ ꯌꯦꯡ ꯈꯥꯗ ꯑꯃꯨꯛ ꯌꯦꯡ ꯇꯧꯅꯔꯤ꯫ ꯂꯣꯌꯨꯝꯕꯅ ꯄꯨꯔꯥ ꯕꯦꯔꯥꯒꯤ ꯀꯄꯜꯅꯤꯍꯦ ꯁꯤꯅ ꯊꯣꯝꯃꯝꯃꯗꯤ ꯏꯃꯥ ꯀꯧꯕ ꯐꯥꯎ ꯅꯪꯅꯔꯣꯏꯃꯤ꯫ ꯁꯔꯁꯅ ꯏꯕꯥꯏꯆꯧ ꯀꯩꯅꯣ ꯀꯩꯗꯧꯔꯒꯦ꯫ ꯁꯔꯁ ꯃꯈꯨꯠꯅ ꯄꯥꯏꯔꯤꯕ ꯖꯔꯞꯇꯣ ꯃꯃꯥꯏ ꯃꯄꯥꯗ ꯊꯥꯡꯒꯠꯂꯛꯂꯒ ꯑꯩꯅ ꯌꯦꯡꯉꯤꯕ ꯖꯔꯞ ꯃꯈꯨꯟꯁꯦ ꯀꯔꯝꯕꯅꯣ ꯅꯪꯃꯁꯨ ꯃꯔꯣꯜ ꯑꯃ ꯇꯥꯟꯖꯥ ꯑꯁꯤꯗ꯫ ꯍꯦꯟꯊꯣꯏꯕꯤꯒꯤ ꯌꯨꯝꯗꯅꯤ ꯌꯨꯝꯒꯤ ꯃꯥꯡꯒꯣꯜꯗ ꯍꯜꯂꯛꯄꯒ ꯅꯨꯄꯤꯃꯆꯥꯗꯣ ꯃꯃꯥ ꯑꯃꯗꯤ ꯃꯗꯣꯝꯆꯥꯅ ꯉꯥꯡꯕ ꯍꯧꯈ꯭ꯔꯦ꯫ ꯁꯥꯟꯇꯤꯅ ꯑꯩꯅ ꯉꯥꯏꯍꯥꯛꯇꯪ ꯊꯣꯛꯈ꯭ꯔꯤꯉꯩꯗꯨꯗ ꯇꯧꯅꯔꯝꯂꯤꯕꯗꯨꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯏꯅꯣꯝꯆꯥ ꯃꯤ ꯎꯁꯤꯠꯃꯟꯗꯤꯌꯦ ꯑꯗꯨꯒꯤ ꯈꯔ ꯈꯪꯍꯟꯒꯦꯅ ꯇꯧꯕ꯫ ꯏꯕꯦꯁꯅꯥꯅ ꯀꯔꯤꯗꯤ ꯈꯪꯈ꯭ꯔꯦ ꯅꯠꯇꯦ ꯀꯔꯤ ꯈꯪꯈ꯭ꯔꯦ ꯍꯥꯏꯕꯅꯣ ꯅꯪꯕꯨ ꯅꯀꯣꯁ ꯌꯥꯝ ꯌꯥꯎꯗ꯭ꯔꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯐꯖꯔꯦ ꯍꯧꯖꯤꯛꯇꯤ ꯂꯩꯀꯥꯏ ꯋꯥꯔꯤ ꯅꯨꯡꯉꯥꯏꯅꯕ ꯁꯤꯜꯂꯕ ꯅꯠꯇ꯭ꯔꯣ꯫ ꯍꯦꯟꯊꯣꯏꯕꯤꯅ ꯑꯩꯈꯣꯏꯁꯦ ꯂꯥꯏꯔꯅꯦꯅ ꯃꯣꯏꯅ ꯑꯗꯨꯃꯥꯏꯅ ꯍꯟꯊꯅ ꯌꯦꯡꯕꯗꯤ ꯑꯩꯗꯤ ꯌꯥꯔꯣꯏ꯫ ꯏꯕꯦꯁꯅꯥꯅ ꯍꯩ ꯂꯥꯏꯔꯕ ꯑꯩꯈꯣꯏꯒꯤ ꯏꯅꯥꯛ ꯈꯨꯟꯕ ꯃꯈꯣꯏꯒ ꯃꯥꯟꯅꯕ ꯌꯥꯕ ꯅꯠꯇꯦꯅꯦ꯫ ꯏꯅꯥꯛ ꯈꯨꯟꯕ ꯁꯪꯒ ꯆꯥꯎꯕ ꯃꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯑꯁꯣꯏꯕ ꯊꯕꯛ ꯑꯃ ꯇꯧꯔꯨꯕꯗꯗꯤ ꯃꯌꯥꯝꯅ ꯑꯣ ꯃꯔꯥꯏꯕꯛ ꯊꯤ ꯅꯨꯡꯉꯥꯏꯇꯦꯗ ꯁꯣꯟꯅꯒꯗꯧꯔꯤꯕ ꯑꯗꯨꯒ ꯂꯥꯏꯔꯕ ꯑꯩꯈꯣꯏꯅ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯑꯃ ꯍꯦꯛ ꯇꯧꯈꯤꯕꯗꯅꯦ ꯃꯗꯨꯒꯤ ꯃꯤꯗꯨꯗꯤ ꯇꯥꯛꯄꯤ ꯇꯝꯕꯤꯕ ꯋꯥꯠꯂꯤ ꯏꯃꯥ ꯏꯄꯥꯗꯒꯤ ꯍꯧꯔꯒ ꯐꯥꯎꯕ ꯀꯣꯊꯣꯛꯂꯒꯅꯦ ꯉꯥꯡꯅꯔꯛꯀꯗꯧꯔꯤꯕꯅꯤ ꯈꯪꯉꯕ꯭ꯔꯥ꯫ ꯊꯕꯥꯁꯅꯥꯅ ꯃꯥꯆꯧꯕꯤ ꯌꯥꯔꯦ ꯉꯥꯡꯕꯤꯔꯨꯔꯅꯨ ꯉꯁꯥꯏꯒꯤꯗꯣ ꯃꯣꯏꯁꯨ ꯈꯔ ꯍꯦꯟꯃꯟꯕꯅꯤ꯫ ꯁꯥꯟꯇꯤꯅ ꯌꯥꯔꯦ ꯏꯆꯦ ꯌꯥꯔꯦ ꯊꯣꯏꯕꯤꯅ ꯁꯥꯎꯔꯤꯕꯁꯤꯁꯨꯅꯦ ꯃꯔꯝꯕꯨꯗꯤ ꯆꯥꯔꯝꯒꯅꯤ ꯑꯗꯨꯕꯨ ꯈꯟꯊꯕ ꯈꯖꯤꯛ ꯋꯥꯠꯍꯧꯕꯅ ꯇꯧꯕꯅꯤ ꯈꯟꯗꯣꯛꯑꯁꯤ꯫ ꯃꯌꯥꯝꯗꯣ ꯈꯔ ꯇꯞꯊꯅꯈ꯭ꯔꯦ꯫ ꯍꯦꯟꯊꯣꯏꯕꯤꯁꯨ ꯁꯛꯐꯝꯗꯣ ꯁꯥꯎꯅ ꯃꯄꯤ ꯏꯔꯥ ꯆꯦꯅ ꯁꯣꯔ ꯊꯕꯦꯠ ꯍꯣꯜꯂꯤ꯫ ꯅꯨꯡꯊꯤꯜ ꯋꯥꯏꯔꯝꯒꯤ ꯆꯤꯟꯈ꯭ꯔꯕ ꯀꯩꯊꯦꯜ ꯄꯣꯂꯛꯇꯨꯗ ꯂꯤꯁꯤꯜꯂꯒ ꯀꯩꯊꯦꯜ ꯐꯝꯕꯤꯁꯤꯡ ꯑꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯍꯪꯂꯤ꯫ ꯄ꯭ꯔꯃꯣꯗꯤꯅꯤꯅ ꯏꯕꯦꯝꯆꯥ ꯉꯁꯤꯁꯨ ꯄꯤꯔꯣꯏꯗꯕ꯭ꯔꯥ ꯐꯅꯗꯤ ꯀꯨꯏꯔꯦꯅꯦ ꯅꯪꯅ ꯄꯤꯔꯛꯇ꯭ꯔꯤꯁꯦ꯫ ꯏꯕꯦꯝꯆꯥꯅ ꯏꯆꯦ ꯑꯩ ꯐꯔꯛ ꯑꯃ ꯇꯥꯗꯅ ꯇꯧꯕꯅꯤ ꯀꯩꯗꯧꯔꯒꯦ ꯍꯟꯗꯛꯇꯁꯨ ꯑꯩꯈꯣꯏ ꯈꯨꯜꯒꯤ ꯂꯥꯏ ꯂꯝꯊꯣꯛꯄꯒꯤ ꯇꯧꯗꯅꯅꯦ ꯄꯣꯠꯌꯦꯡ ꯆꯌꯦꯡ ꯈꯔ ꯂꯩꯔꯨꯔꯕ ꯏꯆꯦꯗ ꯄꯤꯅꯕ ꯊꯝꯕ ꯄꯩꯁꯥꯗꯣ ꯂꯣꯏꯅ ꯆꯪꯊꯣꯛꯈ꯭ꯔꯦ꯫ ꯏꯆꯦ ꯂꯥꯏꯒꯤꯗꯣ ꯍꯥꯟꯅ ꯁꯣꯏꯗꯅ ꯁꯤꯟꯒꯗꯕꯅꯤꯅꯦ ꯑꯩꯒꯤꯗꯤꯅꯦ ꯀꯣꯟꯅ ꯂꯧꯔꯁꯨ ꯀꯥꯏꯗꯦꯗ ꯐꯔꯦ ꯃꯊꯪ ꯂꯥꯛꯄꯗꯗꯤ ꯄꯤꯔꯣꯀꯣ꯫ ꯍꯣꯏ ꯏꯆꯦ ꯃꯊꯪꯗꯤꯅꯦ ꯁꯣꯏꯗꯅ ꯄꯤꯖꯔꯒꯦ꯫ ꯄ꯭ꯔꯃꯣꯗꯤꯅꯤ ꯈꯔ ꯊꯣꯔꯛꯂꯒ ꯄꯣꯠ ꯌꯣꯟꯕꯤ ꯅꯨꯄꯤ ꯑꯃꯗ ꯑꯃꯨꯛ ꯍꯪꯂꯛꯏ꯫
Sanahanbi nangidi ise bema ngasidi paisa do yaujaraktri karino nangbu khara khradi pithorakpa yare sendoi dusu nangidudi phanayam dana piki badaine hoi ise bema adubu ngarang do aigi isa nupa do dosa khara pangdena lai khurum thopiba laigi karigi potlam chairam leibadane selga se sitna ke loisin credo khutta siki am phaule hodraba o dosa haisidine tambanga manate do yam phare noina ngang do lai khurum thopi heuri do lai tin gi oirabadi aina khangba oza mai ba mai bi panji he he ba yam le makhoi ga tanan lasune ise de hek taira uko hoi se bema phare phare ai among thokrage phani ise Pramodini pofam phamba amani da hanglami pirakpana pirakle piraktaba khaidusu thina nganglubadi taude ma chatkraba tung podyon mi makhoi masen onsinadana wari sani ibem jana Pramodini haisina taurise phanabu nungsiri madi pangbani nane aikhoina mongonda sani haibase karimata khangpote sanahanbina adu hairuradi che Pramo se phaiko magi haibo laitinda pankhraga loire paisa ga se lagini hairabadi sondoi da natine serap tu su koknanaba ngangnaba yagadabo mali heima nangsu adu mai khalami bro ai su adu hairaga yengsirana khalami banine si hairaga makhoi mesendo onsinda da nokmine Pramodini ne laitinda kahina thazakibana mina oida pangang badasu laina thokpani ayuk ki pung nipan makhai tasalakpa adwaini auto dagi kumtharaglaga office ken classroom da gyang na perpap changli makutta ngob envelope ama supai manung changalga atay onsalamde paikhomagi Kevin tanalai may I come in sir paikhomana yes come in haina yang khalakpada henthoi bichang libado ure pisumani do sukchila yengi makutta pairakliba envelope to paikhomagi table mathak thamlei Sir, I give you letter ni. I tabuk sidagi tokcherage. Paikhomba ke amtaga nasung da moong da. Nang na toki bada aikhoi gi mangsa bu kaishu leite. Hoi sir. Si haina bag tagi amo paisa khra lau thorakle. Aduga paikhomba gi table mathak tu da mathang thamai. Ngarang ma na pi kiba lupa chamngar chapi du ne chani cham chapi yankhai chapi mathang thidu na thamai. Kainu sina Ngarang sir na thambiramba paisa duni aikhoi gi lokham thokpa lupa chamyang khaida longsaranga arembado sida lejare sir maduda yam chopsin gadaba mi do aidinate sir gi paisa sida yam chopi gadaba mi du su ainate paikhoma makut khutum ta bahore nasa gi standard ka chana na wadu ngang batam oi hana nangi makha leiringai da respect khar upi bai wani hauzukti isana resignation letter se pirasini sir gaina loi chaini Paikhomba sound hawalga henthoi bina purakpa letter do tap lawraga fatsagai aina accept tawdrani nang adu tawrakani khangdana extra pujarakpado si hainaga bag tagi extra letter yarakpado lawthoklaga Paikhomba gi mai da thomai Paikhomba mamit khangpang thori aduga na ya ta ko yinglei you